ngasi ayuk phongkiba tongan Manipuri si phongsingdigi amasum thokiba thawdo wathok-singdigi maru oibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada Kamjong district AR na akanba operation sathagadori sadan ba satanaba lanmi gi manak naktanaba khunja singda khangankhre Thasigi taraga humdoida Chuchampur gi second lalhaubasingna Assam Rifles ki kanboy amada landaduna misi mina kya thonkraba tungda urkhulamadi Kamjongda lady security force singdasu khulai paibasingna Landarakpa yai haba paw phangbadagi Kamjong district akanba operation chathaba horagani haina nifuga nithoi Assam Rifles ki adjutant for commandant Sidat Disena Kamjong DC amadi ASP da tharakpa aiba sirol amana khangalakli sirol asina makhatana hai Chuchampur da thokiba laibak thiba thawdo adugumba matung tarakpa da thoktana ba Kamjong da akanba section tharang lokhat poina operation asi sathagadabani hairiba operation asigi manungda hanadagi khangdoktuna lairaba maphamsingda thibu humbagi thabak chathagani Indo Myanmar lonaba maphamsing section na ngak senduna ngamkhai lana sangsilakpa miyoi sing thingba honagani district asigi mafam singda miyamna tawba thabak thoram singda miyeng sangbaga loinana sathok chasin tawbada check tawgani karigumba security force sing asina satharak thabak thoram sing asida apan ba ayet piraklabadi lokhatham thokpa action lakhoi maram asina Kamjong district ki DC amadi ASP na makhoina koliba district asigi manungda lairiba miyamda mangjongna section thrang lokhanaba amadi paramilitary force singna sathagadoriba thabak thoram sing asida saugatnaba khangangadabani hari operation asigi manungda khunja amatana makhoi gi khullan thoktuna umangda sadanba amadi singjan manisingba satpa yaroi khunja amata Indo Myanmar lonaba ngamkhaida sangba yaroi masida sunatana security force singna lairiba maphamgi akoiba meter yankhai gi manungda khunja amata sangsilakpa yaroi highway amadi intervillage road singda maram zadan lanai gari satpa yaroi masida sunatana karigumba hiram amatada khunja singna khulai puduna sathok chasin tawba yaroi mathakta pankriba wafam sing asi khunja singna yamna lumna lawbaga loinana tangai phadana ngakna sakadabani madunatrabadi kanglon thugairiba miyoi singi mathakta akanba action lakhonabagi hak security force singda lei hairiba kanglon asi tha asagi kungi numidang wairam pung taruk taba matamdagi makhataba order ama thoktriba phawba satnagani haina serol asina makhatana hairi nakalamaramda Assam Rifles na Kamjong district ki ASP amadi DC da phongdorokliba wafam asi Naga Women Union MW na akan mamongda yaningdaba phongdorokli union asigi president Asa Wungnam amadi Zonral Secretary YK General Thangal na thadorokpa sirol amana hai Assam Rifles na thokliba order asi matamasiga yamna sanadaba amadi miyoibigi hakta sauna singabani maramasina Manipur gi home minister ga thausu pobidi minister na akan mamiyeng sangbiduna order asi hando khanana bohnabiyu urkhulamadi Kamjong yauna Manipur gi singi mafam singasi haukibisi kyagi mamangdagi armed forces special power eki makada miyot minai kayamarum mayuknaduna laklabani asigumba sayr asida Assam Rifles na thokliba order si mara leijataba misa miyam gi mathakta lan lakthokpa oina thokle hari haukiba November 13 da Chuchampur gi ambush ta misam ani yauna lanmi sing sikibagi thawdo odu laibak thibani hainasu serul asina makhatan hairi atopa pawmana positive oiba yaurakpadigi TG Higher Secondary School numit humni suti thadokre haukiba pung kun gi marida sample lising amagastani pan ga marfuga nipan test tawbada kuntraga mapan positive oirakre ani lekhidre Imphal gi Tampasana Girls TG Higher Secondary School da office assistant oina mathau tawba employee ama COVID-19 positive oirakpadigi school asi numit humni suti thadokre thajaba yaba maphamdagi phangba pauna hai nauna positive oirakhiba office assistant adu mahairoi singi scholarship ka mari leinaba si sang sing paibana maram oiraga oja amasu mahairoi singa tona tinaba staff amani mak masa nungairaktre haiduna ngarang COVID-19 gi test tawrubada positive oire haba confirm tarakhibani school authority dagi phangma pauna hai non teaching staff oina thabak tawba employee ama COVID-19 gi layong uthokpaga loinana masa ngamlaktre haba paw phangmadagi haukiba irai numitagi hauna school da kahan khidrabani ma ki layong adu yenglaga test tawthoktuna makha taba thabak lokhat haunabagi dama kanna haibadagi test tawbada positive oire haba khanglakibani ma
makhatana section thorang lokhatpagi tangai fetaba leirakpana maram oiraduna TG Higher Secondary School asi lakliba thangza numit pawbu suti thadokle mathangi numit numaijing oiba maramna numit mari mangani asida atopa staff sing amasu mahairoi sing covid ke layong uthokpra haiba yengani Pausna makhatana hai hayeng school asigi oja sing amasum staff sing covid-19 positive oibra haiba test tawthokani hairiba staff asiga sokna samnaruba miyoi singsu tangai fadana test tawthokadabani hairiba staff asi kamdawna kanadagi laisat asi launarakpagi haiba sapsana khangmangamdri marasida haukiba pung kunga marida manipur yoina sample lising amagani pan ga marfuga nipan test tawbada kuntraga mapan positive oirakre hairiba pungpham asida positive oiba miyoi ani lekidre positive oibagi sang sara 2.1 hainasu pausna makhatana phongdorakli atopa pawmana Gen.Strike haukre Maitei Furupu India gi schedule track ki list sahananaba recommendation thagadabani have demand tawraduna all Maitei Council WMC na tuan civil society organization taragataru ka khusamnaduna laukthokhiba pung humdragani thoigi Manipur Pumba Gen.Strike ki khongjang ngasi ahing nongyai digi sathaba haukre hiramasi gi matangda WMC gi information and publicity timna Thadorakpa Sirol Amanahai, Manipur gi Yelho Furup Ama Oiriba, Missing Yam Zadraba Maitei Furup Asibu, Kanjanabagidama, India gi ST list Sanabatasi Kungamari Fobi Manunda, Manipur Langakna Center the recommendation Tabiyu Haina Matam Thaduna Lakivani, Adabu, Wapamadu Langana Tabak to Untorakta Badagi, Nasi Ehin Nungyai Hauraga Tasigi Kunga Terek Ehin Nungyai Fawa, Pung Humdragani to Manipur Pumba Gen.Strike Satanaba, Pirep Lokibani. Gen.Strike manungda Haksel Kanglon Mai Ising Fire Service Larik Laisuga Mari Lainaba examination singamadi print and electronic media na singba essential service singi oinadi kom thokani Gen.Strike asibu miyamna mapung fana sogot piduna furup asigi tungi punsi kanaba hona minasi haina serol asina sumakata na hairi panba yabadi Maitei Mitei Furup asibu India gi ST list salhallu haina sai kya gi mamang gi lamdamasigi tuan lup kyana Manipur lengak takshinduna lerakibani adubo haujuk phawbada lengakna thabak to onthokpagi mami tadri haina pawshina sumakhatana phongdorakli atopa pawmana sakaubu satpada athingba pirakhi nupising thasigi kungamathoi de wangkhai AC gi MLA yungkham irabon sinduna pangthokiba Ward number 26 ki Ningol Sakaubugi Thoram Yawa Lakiba Lai Inkol Ginupi Sing Buhan gi MLA Henry na athing ba piki haina numit aduda yawkibi Lai Inkol Ginupi Sing na Phungdorakli Pami Sing Onabama da nupi aduda yawkibi Thiam Sofian hai MLA Irabon ACC ki Ward Mari gi Ningol Singbu Sakauduna Yaifa Thauzal Nibigi Thoram aduda Lai Inkol gi Nupi Sing Basta Sakhi Numit aduda Lai Inkol Haizin Pamda Hanagi Minister Amasum Maki Iskotna Bas adubu Thingzilaga Satlandana Ba Hotnaba Miyamno Unaba Ngaktani Magna Bas adu Matam Sangna Satlandana Adembada Matam Manghanduna Thamkibadu Numit adugi Thaudo adu Uhaudaba Henarigi Election Committee gi Chairman Maibon Paumai Amasum Numit aduda Yauhaudaba Thauda Mombina Media da Phongdorakibu Wapam Aranmani Mag Bas da Satlaga Sakauba Satkidi Atopa garida sakauba sakhibu oigani asigumba aranba wapam phongdoktuna miyam samam nahanna ba hotna basi matungna tawbigano nampu hapugi politics tawbigano hainasu magna makhataki makha satharakpoina to papawmana independent MLA su party amada songchilabadi disqualification tawba yai expert RK imo amasum yamthong hawkif ki mathakta disqualification proceeding lokhanaba thabak paikhat pawre Matang Saigi Mars Taraga Mapan Paugi Manunga Soy than a Pangtolagadava, Taraganito Super Manipur State Assembly Mikal Gimatam, Nakshilakuna Maramoiduna, ruling BJP to one party sing MLA sing song Shinarakibagalona, Narang Maksu 30 Lilong Assembly Constituency Gi by election the Karakiba Independent MLA Y Antas Khanbu BJP the song Shin Kibadigi Oirakliba Manipur. Legislative Assembly gi members singi pibam gi matang yauna independent oina karakiba MLA singna apamba party the yakshin badadi makhoi gi mathakta Constitution of India gi 10 schedule gi makhada disqualification gi proceeding lokhatpa yabra natraga yadabra haibigi wahang tholak padagi pausi esina constitutional amasum legal experts singi khomjin kiba opinion dadi independent MLA MP oirabasu party amada yakshin grabadi
ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯁꯤꯗꯤꯡ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯋꯥꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯣꯟ ꯒ꯭ꯔꯥꯎꯟ ꯑꯣꯐ defection rule 1985 asi leba asigi parliament ki speaker na constitution of india gi 10 schedule gi pera nipan gi makhara semkhibane aduga parliament december 13 english amaga samapan march ga manga da puthokibane loinena parliament na khanaraba matungda ayaba pibadagi masibu satna hanbada mathau taba proceeding punamak mathang mathang lakholaglaba matungda leba asida march 19 english amaga samapan march ga Taruktagi satnaba haurakibani hairi amaromdana adomaina ngarang lilong ac gi independent mla bjp da yakshin khibagi mayokta ngasi nungthil phawbadadi manipur legislative assembly gi 10 schedule gi speaker na preside toriba tribunal da kanagumba amatana ma ki mathakta disqualification gi proceeding lokhat pinaba petition written complaint singba amata file torakpa lekhidri nakala maromdana थासिगी निपाना कांग्रेस एमएलए सिंगोइदिबा तारागा माथोई सगोलबन असेंबली कंस्टिट्युएंसी की आरके इमो सैनिफुगा मंगा अपक लेखिद्रबा आरके जयचंद्र सगोलबन विजय गोविंदा अमसुम निफुगा तारुक साइकल एसटी असेंबली कंस्टिट्युएंसी की यामथों हाउकिफ सै हुमद्रागा मरी अपक लेखिद्रबा होलखौक थांग हाउकिफ इको मलुमदगी हौजिंगना मंत्री पुखीगी माइकोगा mayoknabada lairiba BJP da sungshinkhibagi mayokta thasigi kunganithoi Manipur Pradesh Congress Committee gi General Secretary Election and Media soibam jiten se yankhai gumdu apok lekidraba S Nabakumar Mongsangai Mayalekai da petitioner sing oiduna Manipur Legislative Assembly gi 10 schedule gi tribunal gi presiding officer oiriba speaker da makhoi ani gi mathakta disqualification gi proceeding lokhat pinaba petition sing file torakhibadagi tribunal asina lokhat phamthokpa thabak sing lokhat pa hore hari tribunal asigi presiding officer oiriba speaker na petition sing adu hek phangbaga assembly gi secretary da thadaraktuna lokhat piu hariba proceeding asiga mari leinaba thabak thoram sing atuba matamda losinanaba instruction pikre hari Thieng labada numit tarani rongi manungda BJP da songsinkraba Congress MLA ani gi mathakta disqualification proceeding laukolaktuna tribunal asigi presiding officer na aroiba decision ama soidana lawraklakani hari adominama tha asigi taraga mathoida BJP da songsinkraba kunga mathoilang thabal assembly constituency ki MLA karam syam gi mayokta di ngasi nungthil athengba phawbada mak ki mathakta disqualification proceeding sing lokhat piu haibigi petition amata speaker gi tribunal da file torakpa lekhidri haina pausna makhatana phongdorakli amaromdana union cabinet na farm law hum repeal tawbada ayaba pikre November kunga mapan english singani ga kunga mathoidagi parliament ki ningthami pham hauragani BJP ki prime minister Narendra Modi na lusingba lainga na anauba farm law hum puthoklubadagi mamangi kumja english singani ga kungi November thadagi hauraktuna haujuk phawbada leiba asigi lomi singna akanba protest sa tharakriba farm law humbu thasigi taraga mapana prime minister na repeal tawragani haiduna laukthokraba matung union cabinet na Narendra Modi gi wafam adu thabak to onthokpada ayaba pikre wathok oirakriba farm law humbu prime minister na thasigi kunga mapandagi haugodoriba parliament ki ningtham mifamda soidana repeal tawragani haina phongdokraba matungda thabak asimak union cabinet na su ayaba pire haina ngasi union minister Anurag Thakur na New Delhi da official ona laukthokre makhal kyagi protesting sa tharakpadagi prime minister na repeal tawragani haina laukthokibagi matungina semkiba the farm laws repeal bill 2021 bu union cabinet na ayaba pire haikibani leba asigi lomi singi tuan no union nifu romna sahi amarom supna protest tawduna lakiba BJP na lusingba lenga ki bill singaduna farmers procedure Trade and Commerce Promotion and Facilitation Act, the Farmers Empowerment of Protection Agreement of Price Assurance and Farm Services Act amasum the Essential Commodities Amendment Act ni hainasu pausna makhatana phongdorakli amaromdana BJP ki national president nadagi Manipur Concert 2.0 Congress की ex minister Okram Ibobigi Thawal district BJP की election campaign pangthok lagadori BJP की ticket mirep oigdaba sing laikhai taramba yari
Hauzik Lady Taraga Matusuba State Assembly Sigimatam Loshilaka Loinana Taraga Nitusuba, Manipur Legislative Assembly Gimikal Pangtokadaba Matam Nakshalapadagi, to one political parties in Gimikal campaign, Mai Hona Kankan Eratuna, Party Kayamarungi, Lusing Basing Impalda, Matang Laktuna, Mikalgi campaign Sinda, Saruganari. State Asigi Hanagi Minister Okram Ibobina, Lairiba Taubal District Mikalgi campaign Ama, Saruyana Amadi, BJP na Lakliba Mikalasida, Sauna Mai Pahananabagidamak, Taurang Taushil Kayama, Yokot Hananaba, BJP National President JP Nada, Anoba Mikal Pangtokadaba, Matam Nakshilapagi, Mongoina, Aniraksuboina, Haying Numidang Manipur Lakadori. JP Nadagi Manipur Congress Sigi Mangoina ngasi BJP ki National General Secretary Organization BL Santos Impal Tunglakre. Hayang ayungna BJP ki Manipur ki election in charge Bhupendra Yadav Impal Tunglaragani. Aduga BJP ki National President JP Nada Saturday Friday Laktun Impal hayang numidang pung nipalom tarakpada Tunglaragani hari. BJP ki National President JP Nada Impal Airport head Tunglabaga, Se Minister N. Biren, BJP Manipur Pradesh ki President Esarda, Cabinet Minister Singamadi, BJP Manipur Pradesh ki Masak Nareba Mioy Kiana Tarano Okane Sohadi. JP Nada Impal hek Tunglaba Matunda BJP Manipur Pradesh ki Tapuba Kayamanumga Unaduna, Mikagi Shem Saribising Matanga, Yang Singani Hari, Aduga, November Kunga Taruki, Nungtilpung Animakai Taba Matam the Tawal District ki. Kongzom ground of Pangtokadaba Tower Mamada Sarugagani and his spouse Namakatana Fundarakli. Amarumda, BJP National President JP Nadana Hayang Impala Tunglaba Matunda, BJP Manipur Pradesh ki Lusing Basing Core Committee ki members in Unaduna, Lakliba Mikalasi the party is a ticket Pibik Matanga, Kanarabasugai Hainapali. Amarumda, Set Minister na politically Kudong Sab, Launa Bani Haidana Panghai, the Hajin Basi, Naktabangam de Mirabai. Pasoi Part 1 the Leba, Radha Govind Laishangi Manak the MLA Local Area Development Fund Makata Sava, Community Hall Amasum Mandalasi, Pasoi ACG MLA, AK Mirabai na Sangadana Miam na Kusinakre. Se Minister N. Berena, Handakta Pasoi ACG Miam the Apapa Mirep Kanba Hitre, Haina, Fungdoki Buwapa Madubu, React Raduna, Taramadu MLA, AK Mirabai na Haki, Manipur Se Minister N. Berena, Politics ki Kudong Sava, Launa Nabani Haiduna. Haukiba Puari Ningsingdana, Panghai, the Hajin Basing at the Bangamde. Haukiba say Kuntrakatarelom, Karigum Amata, Masi Langdana Ledam Lava, Paso ACSC, Miam, Upper Midep Kanbadagi, Haukiba say Tararo Masida, ACSC, Miam the Masak Hangnaba, ACM Oibangam Libani, Paso AC. Mamang Takta, Karama Pibam the Lerambagi, Haibedu, Tizin Biu, Mana Miamgi Minung Sidagi, ACSG, Mihut Urakpa, Sahitara Masida, Awan Bakia, Purakpagaluna, Haukibamatanga, Hosik Uriba Pibam Kenabasi, Tizilaba Matundus, Minister Namaki Wapam Pundolam Rabadi, Asiang Badu Suitana Kangadabani. ACSG Matanda Wangange, Hyderabadi, Hanami, Tadoktuna, Tizin and Biu. COVID-19 की वान रब मतम द इंडिया लेंगा पीबा PM गरीब कल्याण योजना की सिंग कीजी मंगा मियामदा सुन पीबा ngамदबदगी AC क्या दो वाथो ओइना खिबने हाइंगांग AC द सिंग कीजी मंगा सुन मियामदा पीद्रबसु पासु AC की मियामदरी सिंग कीजी मसिंग सुन पीरी COVID लाइसिना हम तेंगना वान रब मतम द अतोप AC सिंगदा कम्युनिटी होम आइसोलेशन सेंटर हांगबा ngамद्रबसु पासु AC दा माकी माइकेदिगी ngамजबा पुथोक्तुना आइसोलेशन सेंटर अनि हांगदोक्तुना मियामगी याफनबा होनर की हाइनसु पाउसनसु फुंदोरक्ली मखा जतरकपोइना तोपा पावमना नागा ताब एरिया सिंग पुनसिनबिगी वाफम सागतख्रे नागालैंड की रूलिंग नेशनलिस्ट डेमोक्रेटिक प्रोग्रेसिव पार्टी NDPP na naga taba loan of area sing punshin bigi wafam sawat ki bagalona naga pistoki stakeholder punamakta negotiation kusinana ba appeal tawkre naga political issue gi warration ama puna purakna ba appeal tawbagalona NDPP na negotiation da yauriba group sing da miyamna yagadaba ikai khumnaningai oiraba solution ama purakna ba taksinki sailaksida NDPP na India government amasum negotiation group singbu wari makha sathabagi damakta thagatkre Naga national political group singi marakta unity lainaba amasum naga issue gi common solution ama purakna ba amata oina sangminnabada pungning thawgatnaba opposition laitaba United Democratic Alliance UDA CM ki babusu NDPP na taramna okhi
thangna leba naga taba area punama administrative unit amagi makhada punsinbigi wafam sagotkani haina NDPP na nawhongna na phungdoki NDPP na hai party asina naga miyamgi amatta oina laiminabagi apamba du sawali negotiation nganna loisinbada stakeholders singna thaudang lominagadabani haina supali loisilakpoina topa pau khrana economic blockade ki matana comment pool piruba miyama police na phabadagi bail pikre National Highway sing the economic blockade chathariba sigi matangda social media oidiba Facebook ta comment piruba ko kaithel soibam laikai digi lehaurongba Govinda sahi yang hagetre apop lekhidraba el Baikul bu Imphal Police Station na faraba matung CGM Imphal West na lupa lising yang gi PR bond da bail pikre Namdolung da leiba gaidon kamai na Imphal Police Station na complain ama lan khakhe complain adu na hairibadi Govinda Facebook ki account amadigi BJP never ending relationship with economic blockade in Manipur haiba comments thagatki comment asigumadi lainana miyoyesina Congress ka laktuna ba mawona sa thabo iram yai heraki asiguma pausina ma ki politics status asibu lana salan khina ba oigani su heraki police na Govinda bu tha si kunga mathugi nungthulpung ani makhai duwaida mayumdagi phadun wangpang singchathaki Police na accused asibu makhata ba judicial custody remand lauthanabagidama CGM Imphal West ngasi puthoraki police ki judicial custody remand adubu accused asigi council na objection file lankhalaki nakal animaki submission sing ko na taraba matungda Govinbo lupa lising yang khai gi PR bond ko na bail piri hana lauthukre aduga accused asibu police na kariguma matam amada investigation tabu matamda hekta yagadabani Govinna lupa lising taragi PR bond gi sanpham thiraba matung ko na bail thadokhibani hain spali loisilakpoina topa paw mana jiribam gi MLA saruk yahandaba lebak thibani Manipur gi nongsup thong oiriba nongsaba sanathong sangaba gi thoramda jiribam gi local MLA saruk yahandaba si lebak thibani haina MLA sigi nominee M Promena haikre wafam asinga si jiribam gi Sonapur da leiba sadbabana mandapta pangthokiba pawmi singa unaba mada M Promena makhata na hakibada ngarang November 12 da Manipur gi Chief Minister amadi tongan ba makok thongba miyai kyana saruk yadun jiribam da go to village 2.0 hawdokpa lakhiba khongjata Manipur gi nongsaba sanathong sanga biramba si jiribam gi praja punmangna ngangkhai leitena thagatpa phungdoksai adomaina mak sanga bagi thoram aduda Chief Minister ga loinana jiribam gi MLA Masa yauna lakriba thoram aduda Manipur gi nongsaba sanathong sangaba da jiribam gi MLA bu nameplate ming yahondaba haibasi jiribam gi praja amu oina yamna pende asiguma thawong si kanani insinduna tawribano haibadu khangningi maram asina asiguma thawong asi jiribam praja bu hantana yengbagi mawong mali masiguma thawong asi matung tarakуда tawbidana basu hajarakli haina pausna makhatana su fongdorakli duga hawji koina di paus matang sa luisinjaragi amasum pathoksa ki bida soi ki lan ki ba kya yaur simam nangak pigani matam gi maru bi pausing leptan update pi jaraki haina su channel sigi mekedi gi myam thamjari and thank you